United People's Welfare Association UPWA gi kunmari Shuba Mapok Kumon Thouram Pangthok-Khre loinana langtaba kunja awang lekai dagi JSC da class 10 amasung 12 pass tawraklaba mahiru sing oktuna puning thawatkhre langtaba kunja awang lekai de leiba klaba sigi sanabung da pangthok-Khre thauram aduda langtaba lesigi MLA Karam Syam obagai SG MLA Usam Deven DM University gi hanagi BC Professor Nongaitem Rasmohon GP Women's College ke Associate Professor Kongbralat Pam Sanaton Sharma National Youth Awardee Livestream Lakshmi Sluko gi President Karamo Mocha Maitei MSF ki President Hizam Rosan Social Worker Akoizam Bobby Social Worker Haubam Ibungo amadi UPWA gi President Oinam Krishna na maruoiba mitung lensing oina sarugyaki Thawramaduga mari lainana UPWA gi President Oinam Krishna na hai Manipur da thokliba irang asina maram oiraga mahairui kunaida achoba cheitheng ama piri lana sina mahairui singpungning wakhal leitaba ngamdana leiriba si khara makhai kokhanba ngamhannabagi pantamda mahairui singasida kudo tamduna pungning thawatbani ngasigi thawram asida mahairui kuntra romda achamba kudo piduna pungning thawatki masigi mathangta athoiba sanarui kayadasu mana piduna pungning thawatki hainasu mahakna makatana phongdokhi kunmarida suba awagi commission dia ga mari leina Military Award haidana pina class 10 12 koi position holder sing amasung lower class so hapcharaga pina ngamjaba angang sing pung thawat naga oina koina club sina sinjaraga level leitaba asi irei kai jidai biriba koi sa singa pina ngamjaba kara ton ngamjaba loina makhatar ko koi likai sida hawali rakui sports ta thawai yauja bangang sing medal laurakpa sing sopina hoji masima pina kudong charge laujara ga moidasu kudong bot tambagi matang tu